MLA Ranjit na maralay tabagum ngang sakpigano. Pawasi ngarang nung tilfong kiba pandam pawsi dagi laukat sabanay. Sugnu sige MLA ke Ranjit na sugnu da peace committee assembly bani haidu na kuki singda lalge sem sabagi matam piraga. Mitay singda landarak laga seraw sugnu amade napat ki yum kaya may thaki ba made miyoy kaya gipunsi mangan ki bagi thog dokta. MLA na mahaki maral amatalay tabagum na media da law ba tokpiyo. Madugi mahuta thogli ba irang asida political gi khena ba matatamdana. Lainga ka chatmin aduna irang asigi waroisin purang na boho na biyo hay na sugnu da mire poy kiba MB no na appeal tawrakle. Hiram masiga marilay na MB no na kaksing district ki sugnu sige area da. Ngasi kuki singi lala sige sa iteng. Ngasi faw bakok pangamdriba sige khwaidagi chawba maramasi. Asigi MLA na sugnu da peace committee ama sem kiba duna ni haibasi kaubigano. Kariguma mamang sa higi may marida MLA na sem kiba peace committee adu layramda batarabade. Sugnu area da khangaw da na masing hengalaglaba laysin kiba kukising na lan asigi sem sabang ngamlamda na mapungpa na tagthok lamba yay. Adubu MLA ki peace committee adu na kukising bo ngaktu na thamkiba gi mahina. Seraw sugnu amade napat ki yum kaya may thaan kiba madi miyoy kaya gi punsi mangan kiba ne. Loina na haugjiksu kukising na mangjaw na sem sa kiba sina laksin bangamdava ne. Maramasina hiramasida MLA gi layriba soiba kaya asibo kupsin na bahona bada media da mahagasi maralayte. Laingang na soiba dagi sugnu da may chak pani haidu na laugdu na layba si taubigano. Lal manung asida ruling opposition kaida na lainga ka punat sa mina duna tabag taubiyo haike. Amarom da sugnu da tha sige taraga mari dagi kuki khulai paibasing na anau ba attack tawrakpa sige matang da MB no na makhatara duna sugnu da kuki sing na attack tawriba si thingi haidabade. Laingang na Bisnupur district ki napad amadi Surasanpur district ke dongyang dagi laloy faigi area sing asida state force matiksa na thamba change maramasina hiramasida laingang na bijeng changbiduna area asida hen ba state force deploy tawbiyo amade Manipur da santi hanjin na ba thabak paikat piyo haike